थासिकी तरा तरेता युमदगी थोखिबदगी थीबा खंगदना लेरखिबी मसागी चही हुंफुतरानिथोई सूरबी नुपी अमा ngarang nuthil thobal district ki waithaupat leiba tangzeng water supply scheme managtage thawai yaudraba hakchang oina fangbang ngamkhre presna fangba pawma ki matung ina laikhitrabi nupi adude thobal ningombam mayai laikai singam leiraktage ningombam ibemu mapuroibagi ming laikhidraba ningombam ibobi kawi hari Ibemu Thasige Taratareta Yumdagi Tokibadagi Tiba Kangana Lerakbadagi Imung Manungi Miway Singna Police da missing report ama file Tauraba Matungda Lamdamasida Numit Kudingi Fongba Pau J Singh Amade Sandokliba TV channel Singh da Pau Haptuna Tirakibane Mahaki Thawa Yaudraba Hakchang Ado Ngarang Nungtil Tangzeng Water Supply Office ke Maning Thangba Sarukta Chaurakna Fit Chamak Yangthairom Lapna Leiba Ngagi Farm Tauramba पात के कोम अमता फुम मरक्ता तावरगा लेरंबदगी थेंगनरखिबने थवाई याउद्रबा हक्चांग अदु थौबाल पुलिस अमसों फोरेंसिक एक्सपर्ट के टीम अमना लाक्तुना येंगसिलबा मतुंग पोस्टमार्टम गिदमक जेनिम्स की मिरेल संगदा थमख्रे हाइनसु पावसना मखा तारी